Nongchup Leibaksingna Chathaba Mashak Lotpa Lanna Russia bu Thingba Ngamloi Foreign Minister Nongchup Leibaksingna Mashak Lotpa Lanna Chatharabasu Ukraine da Russia gi pandam sing soidana phangane Thingba Ngamloi haina ngarang Russia gi Foreign Minister Sergei Lavrov na Phongdokhre Russia na Ukraine gi mayokta chathariba special military operation ase Russia gi aina yaba mayol oiba interest yenglaga chathabane masi mapung phana loisingani haina Lavrov na haike Russia da haktheng na threat oiba yaba military infrastructure amata Ukraine da leiba yaroi Ukraine da leiba ethnic Russian singge hak ngak thoknaba Russia na honagani haina Lavrov na haike yamna sangna chathaba chahi gi oiba news conference amada wangang bada foreign minister na Ukraine gi lam sarukta gi Russian forces mapung phana withdraw tawnaba Ukraine gi president Volodymyr Zelensky na tawkhiba dabi reject tawkhe tungdo wari sanaba yanabagi damak landamang takpagi damak Russia na sel puthok pamasung war criminal sing while satanaba Ukraine na taksilaki ba wapam su Lavrov na reject tawkhe Zelensky ga wari sanaba yade haina mahak na haike Ukraine gi fire pum namak Nongchup Leibaksingna Lobane masi lan songraga Russia bo sokthanabagi pandam dane NATO gi members sing na Ukraine da yamna chawna military mateng piri haina Lavrov na haike Nongchup Leibaksingna mateng pang bagi chang ase yengba matamda makoina Russia gi mayokta yamna chawna invest tawri haibasi mayek senge firep lawri basi Nongchup Leibaksingna makoina Ukraine yawdana Ukraine gi firep sing lawre Russia na Ukraine da sathariba action asi de Nongchup Leibaksingna aikhoi gi mayokta Mashak Lotpa chatharakpa lan gi paukhumni haina foreign minister na haike Moscow gi Akoibada S-400 air defense system sing Chaithokhre Ukraine gi maikida gi Russia gi capital Moscow da attack tawrakadra haina singna ba maramna Russian president Vladimir Putin da section thorang lokhatpo ina Moscow gi Akoibada S-400 air defense system sing Chaithokhre haide Ukraine na Moscow da attack tawrakadra haina ki ba maramna Putin na Moscow gi mafamani da S-400 defense missile sing Chaithokhre haina Daily Mail na report tawkhe S-400 trim air defense system ase aircraft cruise missile ballistic missile sing thugaiba ngamba system ne masi ground attack ta sisinaba yai haire S-400 Chaithokliba se haukiba December thada Ukraine na tawbani haina singnaba mawongda Russia ge yamna manung changsilaga leiba air base anida drone attack tawduna nuclear bomb puba ngamba aircraft ani thugaikraba matungda ne S-400 system ase Moscow gi awang nongsup ta leiba Russian State Agricultural University ge labuk amada amasung Moscow gi awang nongpok ta leiba Losine Ostrap National Park ta Chaithokhre haide system asi matam Amuktada target marfu Kapthaba ngami haide Russia na Ukraine da attack tawbada Night Inter Mi-28 attack helicopter sizinare Russia na Ukraine da attack tawbada Mi-28 NM Night Inter helicopter amade anoba generation ge LMUR natraga Isdelie 305 missile sizinare haina official report amagi matungina phongdokle mamang sahigi October tang tara ka mga da Russia na advance oidaba Night Inter Mi-28 NM attack helicopter sing sizinare haibase fighter bomber ge telegram account share tawkhe English singani kulumdoi ge January taraga marida Mi-28 NM helicopter sing Ukraine da sizinabage ahenba video amade image uba phangkhe fighter bomber channel na Mi-28 NM LMUR missile sing sizinaduna kapagi video du uthorakhe nungthil amadi numidang ki matamda sathagiba operation adu video du uthokhe Russia gi night hunter helicopter makhal asina LMUR missile ani palle masigi sumathakta BIV-20 rocket launcher amade extra fuel tank na singbasu palle night hunter helicopter makhal asina LMUR missile adu anti-aircraft na ngakthokpa ngamloidaba athapa mafamdagi kapa ngamme LMUR missile asige maximum range asi mile mapal oi LMUR haibagi wan thokte light multi-purpose guided missile haibane hariba missile makhal ase English singani taraga mapan gi matamda Mi-28 NM helicopter asidage testing tawba haukhibane missile makhal asi conventional oriba Russia gi helicopter singna kapliba missile ATGM dagi saruk ani gi chang hen lumme missile makhal ase satellite navigation system na offer tawrakpa course correction amade inertial autopilot sizinaduna target area da direct tawba ngamme helicopter makhal asina ASBPLA system sizinaduna missile interact tawba ngamme Mi-28 NM gi antenna ase front fuselage ke top ka integrate tawbi haire aroibada tabiriba pumnamak pu thagachare